इमानबी मैम निंजंब्रा guys मैम नदी दुम हाइदनको आइजे दुम वीडियो नंबर खुदिंगी नोगा लई अदुम याम नुंगाइना लई न दुम हाइदनको अदो आइगे अवाबा मैम लई ai ngasai कपखै कपगनिको केदोवेगे अवाबा वाखन दुम खला ले हंचांग सोगलखनि खरा नुंगाइ थोकना लैगे न खल्लगनिको अमु मेकअप काजे तौसलिनेको मेकअप से तौ तौना बिदोरा तारगा अमु कपे अदो दुम खांगत खरे हाय तारे पिबु तार के तवे अदुम मियोबजे अवाबा लोइनमक लैदनको मनुंगदा मी खुदिंगमक से अवाबा ममदि लोइना लेरमनिना खले फन्यामना पानथोदा आइगिदिनेको वीडियो जे नमगा अदुम वाखनजे खरा नुंगाइ थोकदो माइना ओइबुको फन्यामना आइगी नुपाना नुसिना तौदना आइगी चारा पुलप लेमिना तारगसो आइगी फैमिली अदुम लैदनको इपामलोमदगा कई खुदों थीबगुम थोलपजे अदुम थवाइजे याम नुंगाइतेबो हमना लापनासु लैबनिना दुना ऐना सायोलजु कपे अम सेनोही मैम बिट लेमंदना तु किचन गजे पुकचाइ चारा थामेगो अखोइ साइ होय ममानबा मैम चाक चारमबगिनेबा आइजे लोइसनबदो बिट लेतदनानिको कोन लोइसनगे अदुम थमलेबा दैदे सायोल जे मादि चाहाव याम पामेबा वीडियो नंबै सावइने चाहाव संगोम जे सुमाइ मतुम मतुम यावजदि चाव यादेबा अदुना चाहाव द संगोम तोटपिरे अदुगा मा चार वीडियो नंबै कन साव लेबा माना मा याम पामजना चारे अदैदि आइजे थोले अदुगा वांगागा वीडियो मति नमगे तबजे अमु पुकनिंजे अमु नुसिरपा अमु नुंगाइतबा गुमबजे अम तयो हमरा नोगा खंगदेदा नोक्सनाइ तबजेको यादबा हाइतारे माइथोंजे यादबै टाइपता दम तब हाइतारे अइना दुम खंग अदुना सोशल मीडिया दागा नोक्तना खोतना तयजे सु थाजाबियो मनुंगददिनेको अदुम नुंगाइतबा थवाइ नुंगाइतबा अखोइसु अदुम लैयेबा मयाम वीडियो जे सेमदा तारगदिनेको आई सुमाइ अदुम नुमित चुप्पा महौगिबो खंगाउदेको वारीदि नोमा फजाना लीगे मयाम अदो मैम हौसे IPL दौरिदनको अदो IPL यंगो हाबने तेबको नसासागी ओपिनियन पिरगा यामलबा प्राइस फंगो हाबने अदुसु lotus365.in दा मसिदा यामलबा क्वेश्चन लेगनेबको हाबदि who will win match or who will win toss को 50+ एंड क्वेश्चन मैम लेगनी मसिदा नसासागी ओपिनियन दो पिरगा यामलबा प्राइस फंगबे याय अदुना lotus365 तो चंगागा रजिस्टर तबिरो ₹365 बोनस फंगबियो मसिदा 10 मिलियन हेलबा यूजर सिंगनसु सानरिबको मसिदा क्रिकेट खक्तना तना 200+ हेनबको क्वेश्चन मैम लेगनी अदना नसासागी ओपिनियन दो पिरो अदुदुगा यामलबा प्राइस फंगो अदुगा lotus365 जामना अचौचौबा सेलिब्रिटी सिंगना ब्रांड एम्बेसडर ओइबको काजल अग्रवाल नवाजुद्दीन नेहा शर्मा सुनील सेठी उर्वासु तेलाको अदुन मैम कैसु किनिंगा ओइदेबको डायरेक्ट चलगा रजिस्टर तबिरो lotus365.in दा अदुन मैम आई कमेंट बॉक्स त पिन तरंगेबको मैम स्क्रीनशॉटना चेक आउट तबिरो अदुगा इजे दुम बिट लेब सारा दुम वीडियो जे दुम नम्मे आइना सिगुम्बा मेकअप कुम्बा मयाम आइना मयाम दुम उट्रक पाइ लिपस्टिक कुम्बा पाउडर कोम्पे नेल पॉलिश कुम्बा सिगुम्बा कोम्पे कुम्बा जे मयाम अदुम उटपनेबको अदो सिजे आई योलेबा सिदा आई स्वाइदा दुम योलेबको अदो सिदागी सिलको पैसा जे सि मोइना कोलैबोरेशन की थारकपने अदो जो आइना आइदि योले 50% दारगा को अदा फंगपा पैसा हाइ तारेने होन होन 50% दारगा योलपनिना पैसा यामनदि फंगदे पेक्टे का पैसा से कीमत यावदमनेदा सिगे लुपा चामब्री जे मिना लिपस्टिक लौगिबगी पिरम्बनेबको ngara अदो आइना आई नुंतिगी अदुम नुंतिगी ngamdragana ngamdre अदो लै तारगदि आई अदुम मेकअप कुम योनबे पैसा जे सिंफुदा याम अदुम हापचल्लेबको अदो लुपा चामब्री फंगबदा आई तंखाय मा चनी चपी खितंग हनबा मा आइना थादरगा तुंजनगरे कगिनो हाय कांदा युमथोगा पैसा यामना वाय अदुना युमथोमदाइदा काइथोकनबने चहीम लेरगा युमथोकतोइनेबको अदुना चहीम दु तुंजनदोइने सिदा आइगेसु मम्मा मार्ट की बॉक्स कुम्बा सिगे लेमे बेसिस ना अंडरवेयर नेबको सिजा आई योले अदुदुगा सिना क्लोवियागिने आई पोचै म्याम योले अदैदि आई चाक्संग चंगी बिट लाइतबगा जे काना पोन्थेना हाइदि थबक्तदि मयाम मयाम हेन याम जलेबको अदुना आई कोलिका जे फेंगतोगेना चंगे येंगो आई बिट लाइतेना थवाइ नुगाइदना दुम लैबदा पुरा थबक से चिंग पैगे हेक लैबा अदैदि कोलिक से आई काना पोन्थेना सा फेंगतोए नुंग फादो सुमाइना मुद यामना नुगाइतबा खोतबजे नुंतिगी वाखन नुगाइत्रगजु हेन हेंजन नुगाइतबा
ꯅꯨꯃꯤꯠꯀꯨꯝꯕꯁꯦꯀꯣ ꯌꯥꯝꯅ ꯌꯥꯎꯋꯦꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯗꯨꯅ ꯑꯩ ꯅꯍꯥꯟꯒꯩ ꯚꯤꯗꯤꯑꯣ ꯅꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤꯁꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯒ ꯑꯗꯨꯅ ꯑꯩ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤꯡꯁꯦ ꯇꯧꯁꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯅꯀꯣ ꯑꯩꯅ ꯑꯌꯨꯛ ꯋꯥꯏꯔꯝꯁꯦ ꯁꯤꯠꯆꯜꯂꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤꯅ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯦ ꯁꯤ ꯅꯥꯀꯟ ꯑꯃꯒꯤ ꯀꯨꯀꯔꯁꯤꯅ ꯆꯥꯛꯅꯦꯕꯀꯣ ꯑꯁꯤꯁꯤꯅ ꯆꯅꯥꯅꯦ ꯆꯅꯥ ꯉꯧꯕ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯄꯣꯛꯇꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯗꯧꯔꯗꯣꯏꯅꯣ ꯆꯥꯛꯁꯦ ꯂꯣꯏꯔꯕꯅꯤꯅꯅꯦꯀꯣ ꯈꯪꯕ꯭ꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯑꯗꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯅꯝꯒꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯝꯈꯤꯒꯦꯅꯅꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯀꯦꯃꯦꯜ ꯀꯩꯅꯣꯁꯦ ꯔꯪꯁꯦ ꯀꯂꯔꯁꯦ ꯑꯩꯅ ꯂꯩꯔꯛꯄꯅꯦꯕꯀோ ꯁꯥꯏꯌꯣꯜꯒꯤ ꯆꯥꯔꯠ ꯄꯦꯄꯔ ꯁꯤꯁꯤꯒ ꯂꯩꯔꯛꯄꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯥꯏꯌꯣꯜꯁꯦ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ 2 ꯁꯨꯔꯦꯕꯀꯣ 3 ꯁꯨꯔꯗꯤ ꯁ꯭ꯀꯨꯜ ꯀꯥꯍꯟꯗꯣꯏꯅꯦꯕ ꯁꯤꯗ ꯗꯦ ꯀꯦꯌꯔꯗꯀꯣ ꯑꯗꯨꯗꯨꯅ ABC ꯅꯨꯡ ꯈꯥꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯇꯥꯛꯄꯤꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯟꯁꯤꯗꯤꯅꯦꯀꯣ ꯃꯣꯏꯗꯤ ꯀꯩꯝꯇ ꯈꯪꯉꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯏꯕꯤꯔꯒ ꯐꯛꯂꯥꯟꯗ ꯊꯦꯠꯀꯦ ꯇꯧꯕꯅꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥꯅ ꯑꯗꯨꯝ ꯇꯥꯛꯄꯤꯒꯦꯅ ꯑꯩꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨم ꯏꯕꯤꯕꯅꯦꯕꯀோ ꯑꯩꯗꯤ ꯕꯦꯡꯒꯣꯂꯤꯗꯣ ꯑꯗꯨꯗꯣ ꯍꯩꯇꯦꯕ ꯑꯩꯈꯣꯏ ꯇꯝꯁꯨ ꯇꯝꯃꯛꯇꯦ ꯕꯦꯡꯒꯣꯂꯤꯗꯣ ꯑꯩ ꯀꯣꯛꯁꯝ ꯂꯥꯏꯁꯦ ꯏꯔꯦꯕꯀꯣ ꯑꯗꯣ ꯏꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯗꯨꯒ ꯌꯥꯝ ꯆꯥꯎꯅꯁꯨ ꯏꯈꯤꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯣꯏꯗꯤꯡ ꯈꯣꯏꯗꯥꯡꯒ ꯌꯥꯝ ꯇꯧꯔꯦꯕꯀꯣ ꯄꯩꯔꯦꯕꯀꯣ ꯆꯞ ꯆꯥꯅꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯏꯕꯤꯔꯒꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯔꯦ ꯕꯤꯠꯁꯦ ꯂꯩꯇ ꯑꯁ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯗꯩ ꯀꯣꯛꯁꯝ ꯂꯥꯏ ꯃꯤꯠꯁꯦ ꯏꯕ ꯂꯣꯏꯔꯛꯑꯦ ꯆꯩꯇꯞ ꯃꯌꯦꯛꯇꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯏꯔꯒꯦ ꯂꯣꯟꯁꯨꯝ ꯃꯌꯦꯛꯀꯀꯣ ꯀꯣꯛꯁꯝ ꯂꯥꯏꯁꯦ ꯁꯤꯗꯪꯈꯛ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯑꯩꯒꯤ ꯔꯪꯗꯣ ꯑꯗꯨ ꯕ꯭ꯂꯨ ꯃꯆꯨꯗꯨꯅ ꯑꯣꯏꯅ ꯌꯦꯛꯁꯜꯂꯦꯕꯀꯣ ꯀꯩꯅꯣ ꯇꯧꯅꯕ ꯃꯆꯨꯗꯣ ꯐꯖꯅ ꯇꯥꯅꯕ ꯄꯦꯟꯁꯤꯜꯅꯗꯤ ꯎꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯌꯦꯛꯁꯜꯂꯦ ꯃꯆꯨ ꯑꯁ ꯊꯧꯒꯁꯦ ꯄꯨꯔꯥ ꯈꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯊꯧ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯈꯜꯂꯝꯗꯣꯏꯅꯦꯕꯀோ ꯊꯧ ꯍꯥꯏꯁꯦ ꯑꯈꯣꯏꯕ ꯑꯃ ꯌꯥꯎ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯀꯣꯛꯁꯝ ꯂꯥꯏ ꯃꯤꯠ ꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯗ ꯍꯩꯍꯟꯅꯤꯡꯕꯗꯣ ꯁꯤꯁꯤꯅꯦ ꯑꯩ ꯉꯍꯥꯟꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 2, 3, 4ꯁꯤꯗ ꯑꯩꯁꯦ ꯇ꯭ꯔꯥꯏꯕ ꯃꯔꯛꯇ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏꯁꯦ ꯀꯣꯛꯁꯝ ꯂꯥꯏ ꯃꯤꯠꯁꯦ ꯌꯥꯎꯗꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯀꯩ ꯍꯥꯏꯅꯤ KGꯒꯨꯝꯕꯗꯗꯤ ꯃꯩꯇꯩ ꯃꯔꯛꯇ ꯇꯝꯃꯛꯄꯅꯤꯅ ꯑꯩ ꯁꯤꯁꯦ ꯐꯖꯅ ꯍꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯀꯥꯎꯔꯨꯔꯒ ꯀ꯭ꯂꯥꯁ 5ꯇ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯇꯝꯕꯁꯤꯗꯅꯦꯀꯣ ꯑꯩꯁꯦ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯦꯕ ꯀꯣꯛꯁꯝ ꯂꯥꯏ ꯃꯤꯠꯁꯦ ꯀꯣꯛꯁꯝ ꯂꯥꯏ ꯃꯤꯠꯇꯤ ꯍꯩꯔꯒ ꯄꯥꯕꯗꯣ ꯑꯝꯇ ꯊꯣꯛꯇꯦꯗꯅ ꯑꯩ ꯐꯦꯜꯒ ꯑꯣꯏꯕꯀꯣ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯍꯩꯔꯦ ꯑꯗꯨꯗꯨꯅ ꯏꯆꯥꯁꯦ ꯍꯌꯦꯡꯋꯥꯏ ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕ ꯅꯠꯇꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯈꯣꯏꯔꯁꯨ ꯈꯣꯏꯅꯀꯣ ꯅꯣꯡꯃꯒꯤ ꯈꯒ ꯑꯗꯨꯝ ꯇꯥꯛꯄꯤꯔꯒꯦ ꯔꯥꯏꯝꯁ ꯇꯥꯛꯄꯤꯕꯗꯧꯅ ꯖꯣꯅꯤ ꯁꯛꯑꯣ ꯖꯣꯅꯤ ꯌꯥꯏꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯐꯨꯠꯈꯤꯕ ꯆꯅꯥꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯆꯅꯥꯗꯣ ꯉꯧꯊꯣꯛꯑꯦꯕꯀꯣ ꯑꯐꯨꯠꯄꯗꯣ ꯉꯧꯔꯦ ꯑꯗꯨꯗꯨꯒ ꯀꯣꯕꯤ ꯇꯤꯜꯍꯧ ꯑꯗꯨꯗꯨꯒ ꯎꯃꯣꯔꯣꯛ ꯅꯥꯀꯨꯞꯄꯤ ꯁꯤ ꯈꯔ ꯁꯣꯏꯔꯦ ꯁꯤ ꯆꯥꯏꯁꯜꯂꯒ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯃꯤꯃꯤꯒ ꯍꯥꯞꯆꯜꯂꯒ ꯑꯗꯨꯒ ꯃꯌꯥꯝ ꯚꯣꯏꯁ ꯑꯣꯚꯔꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯗ ꯂꯩꯔꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯗꯨꯝ ꯆꯥ ꯊꯛꯀꯦ ꯇꯧꯅꯦꯕ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯏꯁꯥꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯅ ꯑꯩ ꯍꯧꯖꯤꯛ ꯐꯠ ꯂꯥꯎꯅ ꯉꯧꯈꯤꯅꯦꯀꯣ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯗꯕ ꯑꯗꯨꯗꯨꯅ ꯑꯩ ꯀꯣꯐꯤ ꯑꯃ ꯊꯛꯑꯅꯤ ꯑꯗꯨꯒ ꯁꯥꯏꯌꯣ ꯂꯥꯛꯏ ꯑꯗꯨꯒ ꯑꯩ ꯁꯤ ꯍꯥꯞꯆꯜꯂꯒ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗꯀꯣ ꯑꯩꯁꯦ 2017ꯗꯅꯦꯕꯀꯣ ꯏꯃꯥꯅꯨꯋꯦꯜꯗ ꯀꯥꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅ 17, 18 ꯆꯍꯤ ꯑꯅꯤꯁꯦ 11, 12ꯁꯤꯗ ꯑꯩ ꯌꯥꯝꯅ ꯐꯖꯅ ꯆꯥꯔꯛꯑꯦ ꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯆꯅꯥꯒ ꯂꯩꯔꯝꯕꯁꯤꯗ ꯃꯤꯃꯤꯁꯨ ꯂꯩꯔꯤꯕꯀꯣ ꯃꯅꯤꯡ ꯅꯍꯥꯟ ꯌꯨꯝꯗꯩ ꯄꯨꯔꯛꯄ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯧꯔꯒ ꯆꯥꯒꯦ ꯇꯧꯕꯅꯦ ꯅꯪ ꯆꯥꯊꯛꯏꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯀꯣ ꯏꯃꯥꯅꯨꯋꯦꯜꯗ ꯇꯝꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯅꯣꯏꯁꯨ ꯁꯤꯁꯦ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯆꯥꯅꯕꯅꯤꯀꯣ ꯁꯤꯁꯦ ꯁꯥꯏꯌꯣ ꯇꯧꯕ꯭ꯔꯣ ꯃꯤ
ꯂꯧꯕ ꯆꯠꯄ ꯇꯜꯂꯤꯁꯤꯅ ꯑꯗꯨꯝ ꯄꯣꯠꯂꯒꯦ 사요 please am dang ai ko nang ni yu jaw so tu in chai salage kobi khara imanabi mayam yam ti na ningjang nge ai nungsi matam do khangau de punsi je shine aduga to to ni ba ko auda ko ngawai morok se kha kha kyam saw ne ko ako ngawai kai na ko li hai kan chamas na ko pa na te ko kai canteen do chamas ka di tham de bu ko kai no no ina kari win box to churuk ke adugi win box makhum do gi dina ka ka che na se me ba adu do ina chai mai to ni tu Manabi mayam ningjang bramta hire mu ko ai video yeng bi yawgadi ai manabi na traga su ko Emmanuel da ka ba hai tare yawgadi hai bi mo comment ta si charage punsi je awaba khara nungai ba khara smai na kan to ga dum ya doi ni odi mayam charage to Am sinh nha. Ano nga siya di? Haute. Adi. Imanabi may am chami na wala taba nila. Kung pisa ka puda na lakpan mo siya ko. Sada pag itong taway nung ay daw. ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯄꯩꯁꯥꯒ ꯄꯨꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯄꯦꯟ ꯆꯥꯊꯣꯛꯈꯤꯅꯦ ꯑꯩꯈꯣꯏꯁꯦ 콩수 많이 담가니에요. 이런 담가라. 확실히 와 이제 비동비동 양 끝나가는데 묻도 양나 레이터 는 나나 비디오 나 말이 그라 누가이 더군ใจฉันถูกมันด้วยรวยเลยบอกว่าก็ใช้ไหนดิวที่ได้แบบꯑꯩꯅ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯗ ꯐꯣꯇꯣ ꯊꯥꯖꯜꯂꯦ ꯆꯅꯥꯗ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯇꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯄꯨꯡ 3:30ꯒꯤ ꯚ꯭ꯌꯨꯅꯦ ꯃꯊꯛꯁꯦ ꯑꯇꯤꯌꯥꯁꯦ ꯐꯖꯗ꯭ꯔꯦ ꯑꯗꯣ ꯍꯥꯊꯨ ꯆꯥꯁꯟꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯣꯐ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯡ 3:30 ꯅꯪꯅꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯦ 마기 ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯤꯔꯒ ꯈꯣꯠꯂꯒ ꯃꯥꯁꯦ ꯆꯠꯍꯟꯈ꯭ꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯅꯝꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯨꯠꯁꯦ ꯑꯔꯣꯏꯕꯤꯗ ꯗꯥꯎꯟ ꯆꯠꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯀꯩꯗꯧꯅꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯁꯦ ꯑꯗꯨꯝ ꯁꯛꯁꯦ ꯑꯗꯨꯝ ꯎꯠꯄ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯁꯤ ꯃꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ